ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯅꯣ? ꯑꯩ ꯃꯤ ꯑꯃꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥ. ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯝꯕ ꯃꯤꯅꯣ ꯎꯅꯗꯣꯏꯁꯦ? ꯏꯃꯥ, ꯑꯩ ꯀꯨꯏꯔꯛꯑꯣꯏ. ꯍꯟꯗꯛ ꯃꯔꯛ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ? ꯑꯩ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪ ꯁ꯭ꯀꯨꯜꯗꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏ. ꯅꯠꯇꯦ, ꯅꯪꯅ ꯑꯌꯨꯛ ꯉꯟꯅ ꯉꯟꯅ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯦꯡꯅ ꯍꯜꯂꯛꯏꯁꯦ ꯀꯥꯏ ꯆꯠꯂꯤꯅꯣ? ꯏꯃꯥ, ꯊꯕꯛꯅ ꯌꯥꯗꯗꯣꯏꯅꯤ. ꯊꯕꯛꯅ ꯌꯥꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯖꯅꯔꯥ? ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄ ꯀꯥꯟꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ? ꯐꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯁꯨ ꯅꯍꯥꯟꯅ ꯃꯇꯝ ꯂꯦꯞꯅꯗ꯭ꯔꯤꯉꯩꯗ ꯍꯥꯏꯍꯧꯕꯗꯤ ꯀꯩꯗꯧꯒꯦ? ꯅꯃꯥ ꯅꯄꯥꯗ ꯅꯠꯇꯅ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯟꯕꯗꯣ ꯏꯃꯥ ꯌꯥꯅꯤꯡꯗꯦ. ꯏꯃꯥ, ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ. ꯑꯩꯅ ꯏꯃꯥ ꯈꯣꯏꯕꯨ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯕ ꯅꯪꯍꯟꯗꯣꯏꯅꯣ? ꯋꯥꯐꯝꯁꯤꯗ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯂꯣꯏ ꯇꯣꯛꯊꯣꯛꯑꯒ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯦꯞꯈꯤꯕ ꯋꯥꯔꯤꯕꯅꯤ ꯏꯃꯥ. ꯍꯟꯗꯣꯛꯄꯁꯨ ꯌꯥꯔꯔꯣꯏꯗꯕꯁꯤꯗ ꯑꯩꯅ ꯃꯅꯤꯡ ꯍꯟꯗꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯦꯜꯂꯣꯏ ꯏꯃꯥ. ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯍꯜꯂꯣꯏ. ꯑꯩ ꯊꯥꯕꯂꯩꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ. ꯀꯩꯒꯤ ꯂꯗꯨꯅ ꯇꯥꯛꯄꯗꯨꯝꯁꯤꯕꯣ? ꯑꯩꯈꯣꯏ ꯁꯥꯔ ꯃꯉꯥꯜꯒ ꯊꯥꯕꯂꯩꯒ ꯑꯦꯡꯒꯦꯖ ꯇꯧꯅꯔꯦ ꯑꯗꯨꯒꯤꯅꯤ. ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯝ ꯀꯥꯟꯗ? ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯌꯥꯝ ꯊꯥꯖꯗꯦꯅ. ꯑꯗꯨꯅꯦ ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩꯌꯦ ꯑꯗꯨꯅꯤ. ꯇꯥꯀꯨꯟꯗꯣꯝ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ 가자. 나 하고 들어오게. ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ? ꯊꯥꯖ ꯍꯜꯂꯛꯈ꯭ꯔꯕꯣ? ꯍꯜꯂꯛꯇ꯭ꯔꯤꯅꯦ. ꯅꯨꯡꯇꯤꯒꯤ ꯂꯥꯛꯅꯗꯧ ꯁꯔꯨꯛ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤꯔꯝꯃꯣ. ꯃꯥ ꯂꯥꯛꯑꯒ ꯑꯩ ꯄꯥꯎ ꯄꯤꯔꯛꯀꯦ. ꯌꯥꯔꯅꯤꯗ. ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯕ? ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ. ꯑꯁꯦꯡꯕꯩꯔꯥ? ꯑꯁꯦꯡꯕꯩꯅꯤ. ꯅꯪ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯑꯩꯗꯤ ꯅꯪ ꯊꯤꯕ ꯆꯠꯀꯦꯅ ꯇꯧꯔꯝꯃꯕꯅꯤ. ꯀꯥꯏꯗꯅꯣ? ꯒꯔꯜꯁ ꯍꯣꯁꯇꯦꯜꯅꯦ. ꯑꯣ, ꯀꯥꯎꯔꯨꯔꯦ. ꯑꯩ ꯆꯪgrage. ꯍꯌꯦꯡ ꯑꯦꯛꯖꯥꯝꯗ ꯊꯦꯡꯅꯔꯁꯤ. ꯑꯗꯨ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯥꯛꯄꯗꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯑꯩ ꯁꯝꯁꯦ ꯀꯛꯑꯒ ꯂꯥꯛꯑꯗꯣꯏꯅꯦ. ꯑꯩꯒꯤ ꯃꯥꯡꯗ ꯃꯥꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩ ꯎꯁꯤꯠꯇꯕꯅꯤ. ꯈꯔ ꯁꯥꯎꯔꯗꯤ ꯌꯥꯔꯦ. ꯇꯣꯛꯎ ꯀꯩꯗꯧꯔꯒꯦ? ꯀꯩ ꯇꯣꯛꯄꯅꯣ? ꯃꯥꯅ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯅꯪꯅ ꯎꯁꯤꯠꯍꯟꯗꯕꯅꯦ. ꯅꯪꯅ ꯌꯥꯕꯒꯤ ꯃꯥꯅ ꯈꯨꯗꯥꯡ ꯄꯥꯏꯉꯤ ꯃꯤꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯦꯝ! ꯑꯁꯦꯡꯕ ꯍꯥꯏꯔ ꯁꯥꯎꯅꯤꯡꯉꯤꯅꯤꯅꯦ. ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯖꯔꯒ ꯀꯩꯗꯧꯕꯩ ꯄꯥꯝꯗꯕ ꯁꯥꯏꯅꯣ? ꯅꯤꯡꯊꯦꯝ! ꯑꯉꯥꯡꯒꯤ ꯐ꯭ꯔꯤ ꯑꯦꯖꯨꯀꯦꯁꯟ ꯔꯤꯖꯦꯛ ꯇꯧꯔꯒ ꯅꯪꯒꯤ ꯑꯔꯥꯡ ꯈꯧꯔꯥꯡꯕꯗꯣ ꯋꯥꯔꯛꯄ ꯁꯥꯕꯅꯤ ꯀꯥꯟꯅꯔꯣꯏ. ꯅꯤꯡꯊꯦꯝ! ꯉꯁꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗ ꯅꯪꯅ ꯊꯥꯔꯤꯕ ꯈꯨꯄꯥꯛ ꯑꯁꯤꯒꯨꯝꯅ ꯃꯉꯥꯜꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯉꯩ ꯃꯤꯀꯨꯞꯇꯨꯗ ꯊꯥꯔꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯊꯃꯣꯏꯁꯤꯅ ꯄꯦꯜꯂꯝꯒꯗꯕꯅꯤ.